ꯑꯁ ꯑꯋꯥꯡꯕ ꯑꯃꯨꯛ ꯄꯤꯁꯜꯂꯛꯑꯦꯅꯦ ꯊꯧꯕꯗꯅ ꯅꯦꯝꯃꯤꯕ ꯇꯣꯡꯕꯗꯅ ꯋꯥꯡꯉꯤꯕ ꯇꯥꯏꯌꯔ ꯅꯁꯥꯏ ꯒꯥꯔꯤꯕꯨ ꯀꯥꯈꯠꯂꯨꯁꯦ ꯑꯁ ꯂꯣꯏꯔꯦꯍꯦ ꯑꯦ ꯀꯩꯅꯣ ꯁꯤꯗꯤ ꯆꯤꯡꯗꯒꯤ ꯃꯈꯥꯗ ꯌꯦꯡꯊꯕꯒ ꯆꯞ ꯃꯥꯟꯅꯔꯤꯅꯦ ꯑꯁ ꯇꯥꯏꯌꯔ ꯁꯤꯃꯕ ꯑꯣꯏꯕꯤꯔꯣ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤ ꯗꯣꯛꯇꯔ ꯑꯣꯏꯖꯒꯦ ꯑꯩꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤ ꯄꯦꯁꯦꯟ ꯂꯥꯌꯦꯡꯕꯤꯔꯣ ꯑꯩꯕꯨ ꯂꯥꯌꯦꯡꯕꯤꯔꯣ ꯑꯦ ꯉꯥꯟꯕ ꯀꯩꯅꯣ ꯅꯣꯏ ꯈꯟꯅꯔꯝꯃꯤꯁꯤꯅ ꯑꯦ ꯃꯥꯂꯦꯝ ꯀꯩꯅꯣ ꯅꯪꯗꯤ ꯅꯃꯥꯏꯒꯗꯣ ꯏꯈꯥꯝ ꯈꯥꯝꯃꯤꯗꯨꯅ ꯃꯁꯤꯗꯤ ꯇꯥꯏꯌꯔ ꯂꯥꯛꯄꯤꯔꯤ ꯑꯥꯎ ꯃꯇꯩꯃ ꯐꯤꯗꯥ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ ꯍꯦ ꯌꯥꯔꯦ ꯌꯥꯔꯦ ꯁꯤꯗ ꯍꯦꯛꯇ ꯐꯝꯃꯒꯦ ꯑꯦꯔꯥ ꯑꯩꯉꯣꯟꯗꯕꯨ ꯇꯥꯃꯣꯆꯧ ꯊꯦꯡꯖꯤꯜꯂꯛꯑꯅꯤ ꯑꯩ ꯊꯣꯏꯖꯤꯡꯕꯣꯛꯇ ꯊꯤꯜꯂꯨꯈꯤꯒꯦ ꯍꯩ ꯅꯊꯟꯗ ꯆꯠꯄ ꯌꯥꯔꯣꯏꯅꯦ ꯐꯠꯇꯕ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯃꯆꯤ ꯃꯔꯨꯝꯗ ꯇꯥꯟꯖꯕ ꯉꯥꯏ ꯂꯩꯔꯝꯗꯣꯏꯅꯦ ꯍꯦ ꯑꯗꯨꯗꯤ ꯅꯌꯥꯝꯕꯅ ꯊꯤꯜꯂꯁꯨ ꯌꯥꯏꯅꯦ ꯅꯌꯥꯝꯕ ꯑꯣꯏꯗꯤ ꯊꯤꯜꯂꯒꯦꯗ ꯂꯩꯔꯕꯅꯤꯅꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯊꯤꯜꯂꯒꯦ ꯂꯥꯛꯑꯣ ꯐꯔꯦ ꯇꯥꯏꯌꯔꯒꯅꯦ ꯅꯈꯣꯏꯕꯥꯅꯤ ꯇꯧꯔꯒꯅꯦ ꯊꯤꯟꯕꯤꯔꯨꯔꯣ ꯃꯥꯂꯦꯝꯗꯤ ꯄꯣꯊꯥꯖꯈ꯭ꯔꯁꯅꯨ ꯃꯥꯂꯦꯝ ꯅꯇꯥꯎꯀꯥꯗ ꯆꯪꯉ ꯄꯣꯊꯥꯔꯨꯔꯣ ꯆꯣ ꯅꯪ ꯄꯣꯊꯥꯔꯨꯔꯣ ꯂꯥꯛꯑꯣ 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 ꯊꯣꯏ ꯌꯥꯗꯤꯅꯤ ꯅꯌꯥꯝꯕꯁꯦ ꯐꯔꯗꯤ ꯂꯨꯝꯃꯖꯥꯠꯅꯤ ꯇꯥꯏꯌꯔꯅ ꯇꯧꯊꯣꯔꯛꯄ ꯑꯃ ꯍꯦ ꯉꯥꯟꯕ ꯅꯪꯗꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯃꯒ ꯀꯣꯏ ꯂꯩꯔꯝꯃꯦꯅꯦ ꯍꯥ ꯅꯌꯥꯝꯕꯁꯨ ꯑꯝꯇ ꯈꯥꯏꯔꯛꯎꯗꯅ ꯋꯥꯊꯤ ꯉꯥꯅꯨꯀꯣ ꯇꯥꯏꯌꯔ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯗꯣ ꯇꯥꯏꯌꯔ ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣꯕ ꯑꯣ ꯑꯗꯨꯅꯤ ꯆꯨꯝꯃꯤꯅꯦ ꯑꯗꯨꯅꯤ ꯑꯣ ꯑꯩꯒ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤꯗꯣ ꯑꯗꯣ ꯀꯩꯗꯧꯔꯕ ꯂꯥꯏꯅ ꯁꯥꯕ ꯂꯣꯏꯗ꯭ꯔꯤ ꯑꯗꯨꯒꯤꯅꯦ ꯉꯥꯏꯔꯤꯕ ꯑꯗꯨꯗꯤ ꯌꯥꯔꯣꯏꯍꯦ ꯑꯗꯨ ꯇꯥꯏꯌꯔ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯇꯥ ꯆꯥꯎꯕꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯗꯨꯗꯣ ꯑꯣꯏ ꯂꯧꯔꯣꯗꯅ ꯅꯨꯄꯤ ꯊꯤꯗꯅ ꯂꯩꯗꯣꯏ ꯁꯔꯨꯛ ꯑꯗꯨꯅ ꯐꯠꯇ꯭ꯔꯣ ꯑꯦ ꯆꯨꯝꯃꯤꯅꯦ ꯂꯧ ꯄꯔꯤ 5 ꯄꯤꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯁꯨ ꯕꯣꯅꯁ ꯄꯣꯏꯟꯠ ꯑꯁ ꯇꯜꯂꯤꯍꯦ ꯑꯗꯨ ꯑꯩꯈꯣꯏ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯁꯤꯟꯕꯤꯌꯨ ꯑꯁ ꯇꯨꯃꯤꯟꯅ ꯂꯩꯖꯕ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯔꯕ ꯑꯗꯣ ꯇꯥꯏꯌꯔ ꯐꯤꯂꯝ ꯐꯦꯁꯇꯤꯚꯦꯜ ꯂꯩ ꯌꯦꯡꯉꯨꯁꯤꯗꯅ ꯆꯠꯁꯦ ꯍꯥꯏꯔꯣ ꯆꯠꯁꯤ ꯀꯩꯗꯧꯔꯒꯦ? ꯀꯩꯗꯧꯔꯒꯦ ꯅꯨꯡꯉꯥꯏꯅꯤ ꯆꯠꯃꯤꯟꯅꯧꯁꯦꯕ ꯑꯗꯨ ꯅꯨꯡꯉꯥꯏꯔꯣꯏꯗ ꯑꯁ ꯅꯣꯏ ꯆꯠꯊꯣꯛ ꯇꯥꯏꯌꯔ ꯑꯁ, ꯂꯥꯛꯑꯣ ꯆꯠꯃꯤꯟꯅꯧꯁꯤ ꯂꯥꯛꯑꯣꯕ ꯂꯥꯛꯑꯣ. ꯂꯥꯛꯑꯣꯁꯤ ꯑꯁ ꯂꯥꯛꯑꯣ ꯇꯜꯂꯤꯍꯦ ꯅꯣꯏꯁꯤꯗꯤ ꯂꯥꯛꯑꯣꯕ ꯇꯥꯏꯌꯔ ꯇꯥꯏꯌꯔ ꯆꯠꯁꯤ ꯂꯥꯛꯑꯣ ꯇꯣꯡꯉꯣ ꯑꯁ ꯑꯋꯥꯡꯕ ꯑꯃꯨꯛ ꯄꯤꯁꯜꯂꯛꯑꯦꯅꯦ ꯊꯧꯕꯗꯅ ꯅꯦꯝꯃꯤꯕ ꯇꯣꯡꯕꯗꯅ ꯋꯥꯡꯉꯤꯕ ꯇꯥꯏꯌꯔ ꯅꯁꯥꯏ ꯒꯥꯔꯤꯕꯨ ꯀꯥꯈꯠꯂꯨꯁꯦ ꯑꯁ ꯂꯣꯏꯔꯦꯍꯦ ꯑꯦ ꯀꯩꯅꯣ ꯁꯤꯗꯤ ꯆꯤꯡꯗꯒꯤ ꯃꯈꯥꯗ ꯌꯦꯡꯊꯕꯒ ꯆꯞ ꯃꯥꯟꯅꯔꯤꯅꯦ ꯑꯁ ꯇꯥꯏꯌꯔ ꯁꯤꯃꯕ ꯅꯣꯏ ꯃꯥꯡ ꯊꯥꯔꯣ ꯑꯩ ꯃꯔꯝꯗ ꯀꯩ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗꯣ ꯊꯣꯛꯅ ꯊꯥꯊꯥꯅꯤ ꯅꯪꯁꯦ ꯑꯩ ꯃꯔꯝꯗ ꯀꯩ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗꯣ ꯊꯣꯛꯅ ꯊꯥꯊꯥꯅꯤ ꯅꯪꯁꯦ